mayam hoin mayam video semake photo namake luhongbagi ne reception amada chatlini se yengminashi ko mayam khoi mafam do jawre jawraga starter to chare e tu jawraga ji ha inu de mune manu monda su pa ma le ya ba ha di keno bor kanya le do ni makuto lo jenge ai nam ti cha tho khare ai gi saru to video ka ta ho dare sina makuto ek बार उठाओ ना हाथ से स्टार्टर नहीं जैसे चना रे चम चम Sina kayo blurred sa pa doon. Oh, may kuni o man eh. Ay, starter de siya lo re. Kasi na video prata ho gaya. Asa thak na yan. Sige. Hindi ay starter di lo re ba nita? Nisan char. Chow kay chahiye no? Chowmin. Hello, chowmin चाहिए. Siya ko'y jum ka nisan ko re. Say ito starter de sina ising le re se chawagi se ina video loge to ini so kesari paneer tikka le re sia se meya to sina rawa fried fish le re chutney le re sondana borga sina coffee virgin mojito ले रहे वाटरमेलन की पन्ना ले से मी स्टार्ट थोड़े चान बगी स्टार्ट थोड़े आलू चना अनार की चाट चार दही बना ले दही बना ले रहा ग्रिल चिकन बटर नान तंदूरी रोटी ले रहे वेजिटेबल पुलाव ले रहे राइस स्टीम राइस येलो दाल तड़का ले रहे दाल मखानी कढ़ाई मिक्स वेजिटेबल Thai fish green curry paneer to here sina papad le rahe fish kalia le rahe Guwahati korma dosa manchuri le rahe मलाई करी white chocolate चाबगी आइटम से मयाम बेना सुन शेयर तो रही जब ना नुआएगी जिंग वीडियो से वीडियो वीडियो मां कैसे का वीडियो में आप तीन बजे के मां मिसी दो मैं यम कोई रहेगा पिस्ताचियो आइसक्रीम ले रहे तो चाउमीन सेम है चानिंग मीना से ऑर्डर तौर सेम हल्ले लांगनो सो पानी पूरी ले रहे आइटम को देखा
ꯃꯤ ꯈꯔ ꯈꯔ ꯆꯥꯅꯔꯤ ꯁꯣꯝꯗ ꯁꯤ ꯆꯥꯕꯒꯤ ꯄꯥꯔꯠꯅꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯏꯁꯩ ꯊꯥꯔꯒ ꯖꯒꯣꯏ ꯁꯥꯕꯅꯤ ꯑꯗꯨꯒ ꯀꯣꯄꯤꯔꯥꯏꯠ ꯆꯥꯒꯅꯤ ꯍꯥꯏꯅ ꯆꯥꯏ ꯑꯗꯨꯒꯤ ꯑꯩꯅ ꯑꯃꯨꯛ ꯗꯤꯂꯤꯠ ꯇꯧꯔꯒ ꯑꯃꯨꯛ ꯁꯦꯝꯃꯤꯅꯤ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯔꯤꯅꯤ ꯑꯁꯤꯁꯦ ꯍꯧꯖꯤꯛꯀꯤ ꯀꯟꯌꯥ ꯑꯣꯏꯔꯤꯁꯦ ꯃꯥꯒꯤ ꯔꯤꯁꯦꯞꯁꯟꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯔꯤꯂꯦꯇꯤꯚꯁꯅꯤ ꯂꯥꯛꯏꯁꯦ ꯃꯣꯏꯅ ꯖꯒꯣꯏ ꯁꯥꯔꯤꯅꯤ ꯁꯤꯁꯦ ꯃꯥ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯕꯅꯤ ꯁꯤ ꯅꯨꯄꯤ ꯖꯒꯣꯏ ꯁꯥꯔꯤꯁꯦ ꯔꯣꯃꯤꯇꯥ ꯀꯧꯕꯅꯤ ꯃꯣꯏ ꯖꯒꯣꯏꯁꯦ ꯁꯥꯔꯒ ꯃꯣꯏ ꯊꯦꯛꯁꯦ ꯑꯦꯟꯖꯣꯏ ꯇꯧꯔꯦ ꯃꯥꯒꯤ ꯖꯒꯣꯏꯁꯦ ꯍꯦꯛ ꯂꯣꯏꯔꯛꯄꯒ ꯑꯃꯨꯛ ꯃꯥꯒꯤ ꯃꯧꯁꯤꯒꯤ ꯃꯧ ꯑꯣꯏꯔꯤꯕꯁꯤꯒꯤ ꯃꯥꯒꯤ ꯀꯖꯤꯟ ꯑꯅꯤ ꯖꯒꯣꯏ ꯁꯥꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡꯅ ꯂꯩꯔꯦ ꯅꯨꯡꯉꯥꯏ ꯑꯁꯤꯁꯦ ꯌꯨꯅꯤꯛ ꯋꯦꯗꯤꯡ ꯔꯤꯁꯦꯞꯁꯟꯅꯤ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯑꯩꯅ ꯁꯤ ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡꯅꯤꯡꯅ ꯇꯧꯕꯅꯤ ꯁꯦꯌꯔ ꯇꯧꯅꯤꯡꯅ ꯃꯈꯣꯟꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯏꯁꯩꯁꯦ ꯇꯥꯗ꯭ꯔꯕꯅꯤꯅ ꯌꯦꯡꯕꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯤꯗꯤ ꯌꯥꯝꯅ ꯀꯧꯗꯦ ꯃꯤꯁꯦ ꯑꯦꯔꯥꯎꯟ 100 ꯐꯥꯎ ꯑꯣꯏꯒꯅꯤ ꯑꯗꯨꯈꯛꯅꯤ ꯁꯤꯒꯗꯤ ꯒꯨꯋꯥꯍꯥꯇꯤꯅꯤ ꯂꯣꯏ ꯃꯤꯛꯁꯅꯤ ꯂꯥꯛꯏꯁꯤꯡꯁꯦ ꯂꯣꯏꯅ ꯀꯩꯅꯣ ꯀꯥꯁꯠꯀꯤ ꯃꯤ ꯂꯣꯏ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒ ꯌꯥꯎꯔꯤꯁꯦ ꯑꯗꯨ ꯅꯨꯡꯉꯥꯏ ꯈꯜꯂꯤ ꯃꯤꯇꯩꯇ ꯅꯠꯇꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯥꯁꯠꯀꯤꯁꯨ ꯌꯥꯎꯔꯤ ꯔꯤꯁꯦꯞꯁꯟꯗ ꯑꯁꯤꯒꯤ ꯍꯣꯜꯁꯦ ꯁꯤꯒꯅ ꯐꯖꯅ ꯃꯣꯏꯅ ꯖꯒꯣꯏ ꯁꯥꯕꯒꯤ ꯀꯩꯀꯩ ꯁꯤꯒ ꯃꯌꯥꯝ ꯔꯤꯁꯦꯞꯁꯟ ꯍꯥꯏꯗꯣ ꯁꯤꯒ ꯇꯧꯕꯅꯤ ꯑꯗꯨꯒ ꯁꯣꯟꯒꯤ ꯄꯥꯔꯠꯇꯅ ꯀꯩꯅꯣ ꯇꯧꯔꯤ ꯀꯩ ꯍꯥꯏ ꯆꯥꯅꯕꯒꯤ ꯃꯣꯏ ꯑꯦꯔꯦꯟꯖ ꯇꯧꯔꯤ ꯆꯪꯉꯒ ꯍꯥꯟꯅ ꯆꯥꯅꯕꯒꯤ ꯇꯧꯅꯤ ꯅꯪ ꯁ꯭ꯇꯥꯔꯇꯔꯗꯩ ꯀꯣꯐꯤ ꯀꯩꯀꯩ ꯊꯛꯅꯤꯡꯉꯒ ꯆꯥ ꯂꯣꯏꯔꯒ ꯁꯤ ꯉꯥꯏꯍꯥꯛ ꯐꯝꯃ ꯑꯦꯟꯖꯣꯏ ꯇꯧꯔꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯥꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯁꯨꯝ ꯊꯣꯛꯂꯕꯅꯤ ꯂꯣꯏꯅ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯔꯦꯀꯣꯔꯠ ꯇꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯨ ꯑꯣꯏꯔꯦ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯅꯕꯒꯤ ꯍꯥꯏꯅ ꯑꯗꯣ ꯏꯁꯩꯁꯤꯅꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯈꯤꯕꯁꯤꯒꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯣꯄꯤꯔꯥꯏꯠ ꯌꯥꯝ ꯑꯣꯏꯒꯅꯤ ꯑꯗꯨꯒꯤ ꯑꯩꯅ ꯂꯧꯊꯣꯛꯄꯅꯤ ꯁꯦ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯖꯒꯣꯏ ꯁꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯇꯤꯚꯁ ꯑꯣꯏꯕꯅꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯆꯠꯂꯨꯔꯦ ꯑꯦꯟꯖꯣꯏ ꯇꯧꯔꯨꯔꯦ ꯅꯨꯡꯉꯥꯏꯔꯦ ꯆꯥꯔꯦ ꯊꯛꯑꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯅ ꯂꯥꯛꯑꯦ ꯑꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯣꯏ ꯌꯥꯝ ꯐꯖꯅ ꯖꯒꯣꯏ ꯁꯥꯔꯒꯦ ꯍꯥꯏꯅ ꯁꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯣꯏꯁꯦ ꯐꯖꯅ ꯄ꯭ꯔꯦꯛꯇꯤꯁꯀ ꯇꯧꯔꯤꯅꯤ ꯑꯗꯨꯒꯤ ꯖꯒꯣꯏꯁꯤꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯂꯣꯏꯅ ꯖꯣꯏꯟ ꯇꯧꯈ꯭ꯔꯦ ꯁꯤꯒ ꯃꯧꯁꯨ ꯌꯥꯎꯈ꯭ꯔꯦ ꯖꯒꯣꯏꯁꯤꯒ ꯃꯧꯁꯨ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯈ꯭ꯔꯦ ꯌꯦꯡꯕꯗꯤ ꯅꯨꯡꯉꯥꯏ ꯑꯩꯅ ꯎꯄꯥꯏ ꯂꯩꯇꯅ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯔꯅꯤ ꯏꯁꯩꯗꯣ ꯊꯥꯔꯗꯤ ꯀꯩꯅꯣ ꯑꯣꯏꯌꯦꯅ ꯑꯗꯨꯁꯦ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯒꯨꯋꯥꯍꯥꯇꯤ ꯑꯁꯥꯝꯗ ꯀꯩꯅꯣꯗꯅꯤ ꯁꯤꯁꯦ ꯕꯁꯤꯁꯇ ꯆꯔꯦꯟꯒꯤ ꯃꯅꯥꯛꯇ ꯔꯖꯥꯎꯂꯤ ꯄꯦꯂꯦꯁ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯒꯅꯤ ꯇꯧꯔꯤꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯒ ꯃꯇꯝꯁꯤꯁꯨ ꯊꯦꯡꯉꯦ ꯁꯨꯝ ꯑꯩꯈꯣꯏꯗꯤ ꯉꯜꯂꯤꯉꯣꯏ ꯈꯜꯂꯤ ꯁꯨꯃꯥꯏꯅ ꯖꯒꯣꯏ ꯏꯁꯩꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯌꯦꯡ ꯂꯩꯕꯗ ꯑꯩꯈꯣꯏ ꯄꯨꯡ 10 ꯇꯥꯈꯤꯕꯒ ꯈꯪꯍꯧꯗꯔꯦ ꯃꯌꯥꯝ ꯁꯟꯗꯥꯗꯩ ꯆꯠꯄꯅꯤ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯉꯟꯅ ꯆꯠꯂꯨꯔꯦ ꯉꯟꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯗ ꯉꯟꯅ ꯊꯣꯛꯑꯁꯨ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅ ꯁꯨꯝ ꯆꯠꯂꯦ ꯊꯦꯡꯉꯦ ꯑꯗꯨꯒ ꯑꯥꯗ ꯁꯨꯝ ꯌꯥꯎ ꯈꯣꯠꯅ ꯆꯥ ꯊꯛꯅ ꯇꯧꯕꯗ ꯄꯨꯡ 10 ꯄꯨꯔꯥ ꯐꯖꯅ ꯄꯨꯡ 10 ꯇꯥꯈꯤꯕꯒ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯁꯨꯝ ꯌꯨꯝꯗ ꯂꯥꯛꯄꯗꯗꯤ ꯁꯨꯝ 11 ꯔꯣꯝꯗꯤ ꯇꯥꯔꯦ ꯑꯗꯨꯅꯤ ꯁꯤ ꯃꯌꯥꯝ ꯐꯖꯅ ꯅꯨꯡꯉꯥꯏ ꯅꯣꯡ ꯐꯥꯗꯣꯛꯅꯤ ꯍꯥꯏꯗꯣ ꯊꯦꯡꯅ ꯑꯩꯈꯣꯏ ꯁꯨꯝ ꯌꯥꯎꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯁꯤ ꯑꯩꯅ ꯌꯨꯅꯤꯛ ꯋꯦꯗꯤꯡ ꯔꯤꯁꯦꯞꯁꯟ ꯍꯥꯏꯁꯦ ꯃꯩꯇꯩꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯁꯦ ꯋꯦꯗꯤꯡ ꯔꯤꯁꯦꯞꯁꯟꯅꯤ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣꯕ ꯑꯇꯩꯗꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯆꯠꯄꯗ ꯊꯥꯕꯜ ꯆꯣꯡꯕ ꯀꯔꯤ ꯃꯌꯥꯝ ꯑꯃ ꯇꯧꯅꯗ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯨꯍꯣꯡꯕꯗꯩ ꯑꯗꯨꯝ ꯁ꯭ꯇꯥꯔꯠ ꯑꯣꯏꯔꯕꯅꯤ ꯂꯨꯍꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯗꯨꯝ ꯊꯥꯕꯜꯒ ꯆꯣꯡꯅꯕꯅꯦꯕ ꯆꯣꯡꯕꯗꯣ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯑꯗꯨꯗꯣ ꯇꯧꯗꯔꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯔꯤꯁꯦꯞꯁꯟꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯔꯤꯁꯦꯞꯁꯟꯗ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯌꯦꯡꯉꯦ ꯀꯩꯅꯣ ꯔꯤꯁꯦꯞꯁꯟꯗ ꯑꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯖꯒꯣꯏ ꯇꯧꯔꯦ ꯍꯥꯏꯕ ꯌꯦꯡꯉꯗꯤ ꯏꯁꯩ ꯖꯒꯣꯏ ꯁꯥꯔꯒ ꯃꯌꯥꯝ
ꯍꯧꯖꯤꯛꯅ ꯅꯨꯄꯥꯒꯤ ꯒ꯭ꯔꯨꯞꯅꯤ ꯖꯒꯣꯏ ꯁꯥꯔꯤꯁꯦ ꯃꯌꯥꯝ ꯃꯣꯏ ꯐꯖꯅ ꯑꯦꯟꯖꯣꯏ ꯇꯧꯔꯦ ꯁꯤ ꯃꯣꯏ ꯑꯣꯐꯤꯁꯇ ꯁꯨꯃꯤꯟꯅꯔꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯣꯏ ꯀꯣꯂꯤꯛ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯤꯁꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯩꯅ ꯁꯨꯝ ꯔꯦꯀꯣꯔꯠ ꯇꯧꯁꯜꯂꯤꯅꯤ ꯁꯤꯁꯦ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯔꯛꯏꯅꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯂꯩꯍꯧꯅꯕꯒꯤ ꯍꯥꯏꯅ ꯑꯁꯤ ꯑꯗꯨꯅꯤꯁꯦ ꯃꯌꯥꯝ ꯐꯖꯅ ꯃꯣꯏ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯇꯧꯈꯔꯦ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯁꯜꯂꯛꯄꯅꯤ ꯁꯤꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅꯤꯁꯦ ꯊꯥꯖꯔꯨꯗꯦꯕꯅꯤ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯅꯣꯡ ꯅꯨꯡꯁꯤꯠꯁꯦ ꯀꯟꯅ ꯁꯤꯠꯂꯛꯏꯑꯕ ꯑꯩꯈꯣꯏ ꯑꯌꯨꯛꯀꯤ ꯃꯇꯝꯁꯤꯒ ꯈꯜꯂꯦ ꯁꯟꯗꯥ ꯋꯥꯏꯔꯝꯗꯗꯤ ꯊꯥꯖꯗ꯭ꯔꯦ ꯃꯅꯦ ꯁꯨꯃꯥꯏ ꯁꯨꯝ ꯅꯣꯡ ꯆꯨꯒꯗ꯭ꯔꯥ ꯅꯨꯡꯊꯤꯃꯪ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯁꯨ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯦ ꯊꯣꯛꯄꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯅꯣꯡ ꯀꯟꯅ ꯆꯨꯈ꯭ꯔꯗꯤ एकदम आर्टिफिशियल फ्लड्स ꯑꯣꯏꯈꯠꯂꯛꯀꯅꯤꯕ ꯑꯗꯨꯒ ꯂꯝꯕꯤꯁꯦ ꯂꯣꯏ ꯕ꯭ꯂꯣꯛ ꯑꯣꯏꯅꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯁꯨ ꯑꯣꯏꯒꯅꯤ ꯑꯗꯨꯝ ꯂꯝꯕꯤꯁꯦ ꯑꯝꯇ ꯆꯠ ꯌꯥꯔꯔꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯅꯣꯡ ꯍꯥꯡꯈ꯭ꯔꯒꯁꯨ ꯉꯥꯏꯍꯥꯛꯅꯦ ꯍꯣꯏ ꯅꯣꯡ ꯍꯥꯡꯈ꯭ꯔꯒꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯏꯗꯤ 15 ꯃꯅꯦ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯄꯨꯔꯥ ꯐꯖꯅ ꯅꯣꯡ ꯀꯩꯅꯣ ꯑꯣꯏꯅꯤ ꯂꯝꯕꯤꯗꯣ ꯑꯀꯝꯕ ꯆꯠꯄ ꯌꯥꯅꯤꯕ ꯏꯁꯤꯡꯁꯦ ꯌꯥꯡꯅꯁꯨ ꯀꯪꯊꯩ ꯍꯟꯊꯩ ꯍꯥꯏꯕ ꯏꯁꯤꯡꯁꯦ ꯅꯣꯡ ꯆꯨꯔꯒꯗꯤꯅꯦ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯃꯥꯅꯦ 10 ꯃꯤꯅꯤꯠꯁ 15 ꯃꯤꯅꯤꯠꯁꯄꯨ ꯆꯨꯈ꯭ꯔꯗꯤ ꯑꯗꯨꯗꯤ ꯄꯨꯔꯥ ꯑꯣꯏꯔꯦ ꯁꯨꯝ ꯐ꯭ꯂꯠ ꯑꯗꯨꯗꯤ ꯈꯪꯉꯦ ꯑꯩꯈꯣꯏ ꯊꯣꯛꯑꯁꯨ ꯍꯟꯖꯤꯟ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯅꯣꯡꯁꯦ ꯍꯥꯡꯈ꯭ꯔꯒꯗꯤꯅꯦ ꯁꯨꯝ ꯀꯨꯏꯍꯧꯗꯦꯕ ꯁꯨꯝ ꯑꯗꯨꯅꯤ ꯍꯥꯐ ꯑꯦꯟ ꯑꯋꯥꯔ ꯑꯗꯨꯃꯥꯏ ꯁꯨꯝ ꯂꯩꯔꯒꯗꯤ ꯑꯃꯨꯛꯀ ꯅꯣꯡꯗꯣ ꯀꯩꯅꯣ ꯆꯠꯄ ꯌꯥꯏ ꯂꯝꯕꯤꯁꯤꯡꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩ ꯍꯥꯏꯅꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯁꯤꯒꯅꯦ ꯂꯣꯏ ꯒꯥꯔꯤꯁꯤꯡꯁꯦ ꯂꯣꯏ ꯐꯥꯁꯤꯜꯂꯛꯑꯦꯕ ꯑꯗꯨꯅꯤ ꯍꯥꯏꯗꯤ ꯒꯥꯔꯤꯗ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯆꯠꯂꯦ ꯑꯩꯈꯣꯏ ꯉꯟꯅ ꯆꯠꯀꯦ ꯍꯥꯏꯁꯨ ꯃꯐꯝꯗ ꯉꯟꯅ ꯌꯧ ꯉꯝꯗꯦ ꯑꯗꯨ ꯉꯟꯅ ꯍꯜꯂꯛꯀꯦ ꯍꯥꯏꯁꯨ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯉꯟꯅ ꯍꯜꯂꯛꯄ ꯉꯝꯗꯦꯕ ꯑꯦꯛꯗꯝ ꯖꯥꯝ ꯉꯥꯛꯇ ꯌꯥꯝ ꯊꯦꯡꯉꯒꯗꯤꯅꯦ ꯀꯩꯅꯣꯗꯤ ꯇꯧꯔꯤ ꯁꯨꯝ ꯈꯔꯗꯤ ꯍꯥꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯃꯇꯝꯁꯦ ꯑꯁꯤꯒꯅꯤ ꯌꯥꯝꯅ ꯖꯥꯝ ꯑꯣꯏꯔꯤꯁꯦ ꯑꯗꯨꯁꯨ ꯅꯣꯡꯗꯤ ꯆꯨꯗ꯭ꯔꯕꯅꯤꯅ ꯁꯟꯗꯥꯗ ꯅꯨꯡꯉꯥꯏꯔꯦ ꯁꯨꯝ ꯀꯣꯏꯊꯣꯛꯎꯔꯦ ꯆꯠꯊꯣꯔꯛꯑꯦ ꯍꯟꯗꯛ ꯆꯍꯤꯒꯤ 2026ꯀꯤꯅꯦ ꯑꯍꯥꯟꯕ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯣꯅꯤ ꯁꯤꯁꯦ ꯔꯤꯁꯦꯞꯁꯟꯅꯤ ꯑꯩꯈꯣꯏꯅ ꯌꯥꯎꯔꯨꯏꯁꯦ ꯔꯖꯥꯎꯂꯤ ꯄꯦꯂꯦꯁ ꯕꯁꯤꯁꯇꯥꯆꯥꯔꯂꯤ ꯍꯥꯏꯕ ꯃꯐꯝꯗꯨꯒꯅꯤ ꯑꯗꯨꯅꯤ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯑꯦ ꯁꯨꯝ ꯐꯖꯅ ꯄ꯭ꯔꯣꯒꯥꯝꯁꯨ ꯐꯖꯅ ꯇꯧꯈꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯎꯅꯔꯛꯄ ꯃꯌꯥꯝꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯦ ꯀꯨꯏꯅ ꯎꯅꯗꯕ ꯃꯤꯁꯤꯡꯁꯦ ꯆꯍꯤ 3-4 ꯃꯃꯥꯡꯗ ꯎꯅꯈꯤꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯆꯦꯟꯖ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯃꯤ ꯈꯔꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯁꯛꯇꯣ ꯃꯈꯣꯟꯗꯤ ꯃꯥꯟꯅꯔꯒ ꯃꯁꯛꯁꯨ ꯈꯪꯉꯨꯗꯕ ꯌꯥꯎꯈ꯭ꯔꯦ ꯅꯨꯡꯉꯥꯏꯁꯦ ꯃꯣꯏꯁꯦ ꯚꯤꯗꯤꯑꯣ ꯇꯧꯕ꯭ꯔꯥ ꯍꯧꯕ꯭ꯔꯥ ꯃꯅꯤ ꯑꯣꯈꯥ ꯀꯨꯏꯔꯦꯍꯦ ꯑꯩꯉꯣꯟꯗ ꯍꯪꯉꯦ ꯀꯅꯥꯅꯣ ꯃꯥ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯗꯣ ꯍꯥꯏ ꯃꯥꯏ ꯋꯥꯏꯐꯇꯨꯅꯤ ꯅꯠꯇꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯇꯩꯁꯨ ꯇꯧꯔꯥ ꯑꯇꯩꯁꯨ ꯁꯦ ꯃꯣꯏ ꯇꯧꯔꯒꯦ ꯍꯧꯖꯤꯛ ꯁꯤꯒꯅ ꯆꯪꯐꯝꯅꯤ ꯃꯣꯏ ꯌꯥꯝ ꯕꯤꯖꯤ ꯑꯣꯏꯌꯦ ꯃꯌꯥꯝꯅ नूडल्स खाए थे से तो लोगों को रिसेप्शन से नुआई
एक बार तो जाओ उधर इधर एक ही ब्लॉक